National Highway 37 Imphal Ziri Lambi Shemliba Company na quality laina lambi sem dabada natana lambi da hafam thok drainage system amadi culvert ningthi na happy haina all Jiribam Road Transport Drivers Union na maral sipagaloina na mari laina ba authority na yengsin binaba takselakli Jiribam Bahupra gi police checkpost manak tapang to kiba pawgi mi fam amada union asigi president S Pratap na fongdoropugi matung ina National Highway 37 asi semliba company na quality laitaba Quality laitana semba amadi drainage system matik chana pidabana lambi sigi saruk kaya kaiba madi lambi namthaba yaure maramaduna mari lainaba authority na ningthi na yengsin biyokli amaramda Jiribam dagi Imphal tamna pochai puriba gari sing ngak seliba security convoy masing hengat piyo haiduna union asin haizarabasu ngasi fawba thabak to othoktre masin maram oiraga masing yamlaba pochai puba gari kaya Jiribam da panduna leire haiba wafam Pratap na thamladuna Lambi paringas ida illegal oiba mawong da tax kaiduna driver sing the harassment piriba sing asisu laingak asina yengsen biyo hairi. Lambi asida ajasi poriba situation nasi asike matik patre maram di lambi siamliba construction company singna lambi asi siamada hagana sili gabana maram paraga quality control then hagana daba alabat hagana daba maram paraga no khaditang tabada lambi asi namthabagi nikhai bagi khudong chaba ngai duna lenare aduga driver sina gari thoduna chappa matamda lambi asi da illegal oiba gate kya thengaduna driver sina gi namma duna sian khaiba harassment diba